walk macong masati na le ko ma'am itak that kerman thong darake oh macong di ko ising dahana loin hapaga putlaga thongge putlaga Draw, I don't decorate. Yes, masakse phazare ko budru sa walaga ne cooker da kam thokrage mayam video yang bi ba kuding mag thagachari mayam ngasi na cha do trang mamang da mayam sigi noodles ka cha gi ba ko sausage se cha ka char on hairek pane ba mayam adu charage mayam si ok mukhong ni ko phajana charage mayam video loi phau yang biro mukbang lovers mayam gi ni ko charak ti de mayam si yanam to chalang ge na to chage ok mukhong quên mơ wow wow cái khoang làm mấy tốt chơi sao ấy ộn mà không gì còn ám hầu bài tay này nè wow 너무 맛있어. 구하우즈 레이트 그대로 해보나
Wow, wow, 모록스데 참. 모록스 구수함네. 모록스 구수함내면 모록스. ꯃꯈꯣꯡꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ. 윈터니나 잉이고 면 살이니 싸면 하와. khoái để hầu bát ốc ốc ấy mà không làm hầu mà làm phải nữa chứ. ꯑꯩꯉꯣꯟꯗ ꯑꯣꯛ ꯃꯈꯣꯡ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ thank you so much. ꯍꯥꯏꯗꯤ ꯑꯁꯨꯛ ꯍꯥꯎꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗꯩꯅꯦꯕ ꯑꯩꯅꯅꯦ ꯑꯣꯛ ꯃꯈꯣꯡ ꯆꯥꯈ꯭ꯔꯤꯁꯦ. ꯁꯥꯊꯤꯅ ꯍꯥꯎꯋꯦ. ꯃꯌꯥꯝ ꯑꯣꯛ ꯃꯈꯣꯡꯁꯦ ꯍꯥꯎꯇꯕꯁꯨ ꯂꯩꯕꯅꯦꯕꯀꯣ. ꯌꯥꯝ ꯍꯥꯎꯋꯦ. ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯒꯩꯗꯤ ꯈꯪꯉꯝꯃꯔꯣꯏ. ꯁꯤꯂꯣꯡꯅ ꯑꯣꯛ ꯍꯥꯎꯕꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝ ꯃꯣꯏ ꯃꯦꯟꯇꯦꯟ ꯌꯥꯝ ꯇꯧꯋꯦꯕ. ꯊꯛꯀꯦ. ꯁꯤ ꯃꯌꯥꯝꯅ ꯀꯥꯏꯗ ꯂꯩꯅꯣ ꯑꯃꯨꯛ ꯍꯪꯉꯛꯑꯦꯀꯣ ꯃꯌꯥꯝ. ꯑꯩ ꯁꯤꯂꯣꯡꯗ ꯑꯗꯨꯝ ꯂꯩꯌꯦ. ꯑꯩ ꯁꯤꯂꯣꯡꯗ ꯂꯩꯕꯅꯦ. ꯁꯤꯂꯣꯡꯒꯤ ꯑꯣꯛ ꯆꯥꯖꯕꯅꯦ. ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯂꯣꯡꯒꯤ ꯑꯣꯛꯁꯦ. ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯒ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ. ꯍꯥꯎꯔꯦꯍꯦ ꯃꯔꯤꯟꯒ ꯃꯈꯣꯡꯒꯁꯦ ꯑꯁ ꯃꯈꯣꯡ ꯈꯨꯍꯥꯎ ꯂꯩꯇ꯭ꯔꯦ ꯉꯁꯤꯁꯦ.
ꯑꯣꯛꯇ ꯍꯔꯤꯕꯣꯞ ꯍꯥꯞꯄꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯟꯕꯅꯦ ꯉꯔꯥꯡ ꯑꯣꯛ ꯊꯣꯡꯕꯗ ꯍꯔꯤꯕꯣꯞ ꯍꯥꯞꯄ ꯆꯥꯔꯛꯑꯦꯕꯀꯣ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯑꯍꯨꯝꯁꯦ ꯂꯦꯝꯍꯟꯖꯔꯒꯦ ꯂꯦꯝꯍꯟꯕꯗ ꯁꯥꯎꯕ ꯂꯩ ꯍꯔꯥꯎꯕ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕ ꯆꯥꯡꯗ ꯆꯥꯖꯕꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯣꯛ ꯃꯈꯣꯡꯁꯦ ꯑꯁ ꯈꯨꯍꯥꯎꯑꯝꯅꯤꯀꯣ ꯆꯤꯟꯖꯨ ꯃꯣꯔꯣꯛ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ